थारे के मैम मक्कू उसका मक्कू तो मत याव ला देते हैं उठाओ तो उसको हाँ मत का सही जाएगा मत लो बा खाली दियाओ नहीं कहीं ओ हाँ याद है वो पीस पीस का योले मैं योले ये मैम यों का देखो कितना अच्छा ये यों है देखो जा मीठा ले जाइए मत को यान ले सीधे मत यान जाओ ये सीधे मत को यान ले सीधे इसमें नहीं नाम ताही ना केजी मका हेम्ब्रा Hi ma'am. Sabra ngaure. Samne ko 37 is origin. So June July da lenga mo juni ma'am. Sabi sans. Sama to se sam to re. Andado. Sare ma'am lấy ngầm đưa sare ma'am. Si mà nó umo mà pa lối kia này umo sa pa lối kia này lối lối umo ma'am se. Pa lối kia này ma'am. Sa với sang chỉ nó có hai can thì cô ma'am.
ꯂꯩꯕ ꯉꯝꯗ꯭ꯔꯦ ꯃꯌꯥꯝ ꯁꯥꯕꯒꯤ ꯆꯥꯡꯁꯦ ꯅꯞꯄꯦ ꯏꯁꯥꯁꯦ ꯇꯠꯂꯞꯅꯔꯦ ꯑꯁꯦꯡꯕ ꯏꯟꯖꯥꯡ ꯂꯩꯊꯔꯨꯔꯦ ꯑꯩ ꯉꯁꯤꯀꯣ ꯑꯣꯛ ꯆꯥꯅꯦꯅ ꯑꯣꯛ ꯈꯤꯇꯪ ꯂꯩꯔꯛꯑꯦ ꯃꯥꯒꯤꯅ ꯌꯦꯟ ꯂꯩꯔꯛꯑꯦ ꯑꯣꯛꯇꯨ ꯈꯤꯇꯪ ꯊꯣꯡꯉꯅꯤ ꯈꯤꯇꯪ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯆꯥꯊꯔꯅꯤ ꯍꯜꯂꯛꯇ ꯉꯥꯏꯔꯤ ꯄꯣꯠ ꯆꯩ ꯂꯩꯔꯣ ꯍꯜꯂꯛꯇ ꯉꯥꯏꯔꯤꯕ ꯑꯗꯨꯒꯤ ꯌꯥꯝ ꯁꯥꯏ ꯍꯥꯏꯀꯥꯟꯗ ꯌꯥꯝ ꯁꯥꯏꯀꯣ ꯃꯌꯥꯝ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯑꯁ ꯂꯩꯕ ꯉꯝꯗꯦ ꯐꯥꯏꯗꯨ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯆꯪꯉꯣ ꯑꯁ ꯁꯥꯝ ꯁꯥꯗꯤ ꯃꯅꯤꯄꯨꯔꯗꯕꯨ ꯁꯥꯔꯝꯒꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯝꯃꯔꯣꯏꯕ ꯑꯁꯦꯡꯕ ꯈꯨꯠꯁꯥꯁꯦ ꯂꯩꯕ ꯉꯝꯗꯦ ꯌꯥꯝ ꯁꯥꯏꯌꯦꯕ ꯈꯨꯠꯁꯥ ꯑꯃ ꯇꯧꯔꯦꯀꯣ ꯃꯌꯥꯝ ꯈꯨꯠꯁꯥ ꯑꯃ ꯇꯧꯋꯦ ꯍꯥꯏꯀꯥꯟꯗꯦ ꯈꯨꯠꯁꯥ ꯑꯃ ꯇꯧꯔꯦ ꯉꯁꯤ ꯗꯦꯜꯂꯤꯗ ꯂꯩꯒꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯗꯦꯜꯂꯤ ꯂꯩꯒꯗꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯉꯁꯤ ꯄꯨꯊꯔꯒ ꯏꯌꯥꯔꯄꯣꯔꯠ ꯌꯧꯔꯛꯈ꯭ꯔꯦꯀꯣ ꯚꯤꯗꯤꯑꯣ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯄꯤ ꯑꯗꯨꯝ ꯇꯥꯒꯦ ꯇꯧꯋꯦ ꯅꯨꯡꯉꯥꯏꯇꯦ ꯃꯁꯛꯇ ꯏꯪ ꯇꯛꯏꯅꯦ ꯑꯉꯥꯡꯗꯣ ꯁꯤꯅꯤ ꯃꯇꯝꯁꯦ ꯂꯨꯔꯕꯅꯤꯅ ꯑꯐꯕ ꯃꯤ ꯂꯩꯇ꯭ꯔꯦ ꯃꯌꯥꯝ ꯐꯠꯇꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯕ ꯃꯤꯉꯣꯟꯗ ꯁꯥꯎꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕ ꯏꯆꯥ ꯏꯁꯨꯁꯤꯡ ꯆꯦꯛꯁꯤꯟꯕꯤꯕ ꯑꯩ ꯃꯩꯒ ꯊꯥꯟꯗꯦ ꯁꯥꯃꯟꯗꯅ ꯃꯩꯒꯁꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗ ꯁꯥꯎꯔ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯆꯦꯛꯁꯤꯟꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕꯅꯤ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯃꯉꯣꯟꯗ ꯍꯥꯏꯔꯒ ꯁꯥꯎꯔꯒꯗꯣꯏꯅꯣ ꯑꯩ ꯏꯆꯥꯗꯣ ꯑꯩ ꯆꯦꯛꯁꯤꯟꯖ ꯂꯣꯏꯔꯦ ꯑꯗꯨꯅꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ ꯑꯩꯉꯣꯟꯗꯐꯥꯎ ꯇꯧꯔꯛꯏꯗꯨꯅꯤ ꯄꯦꯁꯦꯟ ꯄꯥꯔꯇꯤꯅ ꯄꯦꯁꯦꯟ ꯁꯤꯁꯇꯔ ꯄꯤꯌꯨ ꯌꯥꯗꯦ ꯑꯩꯉꯣꯟꯗ ꯑꯣꯠꯈꯥꯏ ꯅꯩꯈꯥꯏꯔꯛꯏꯗꯣ ꯑꯩꯁꯨ ꯂꯦꯝ ꯊꯥꯗꯦ ꯑꯩ ꯁ꯭ꯇꯥꯐ ꯃꯌꯥꯝꯅ ꯑꯃꯅ ꯐꯣꯟ ꯇꯧ ꯑꯃꯅ ꯐꯣꯟ ꯇꯧ ꯑꯃꯨꯛ ꯆꯩꯁꯜꯂꯤ ꯅꯨꯄꯤꯗꯨꯗꯗꯤ ꯃꯈꯥ ꯇꯥꯈꯤꯗ꯭ꯔꯦ ꯑꯦꯐ ꯑꯥꯏ ꯑꯥꯔ ꯇꯧꯁꯟꯕꯅꯦ ꯀꯩꯅꯦ ꯍꯧꯖꯤꯛꯇꯤ ꯃꯥ ꯈꯪꯉꯝꯃꯅꯤ ꯑꯩꯒꯤ ꯃꯒꯨꯟ ꯂꯝꯁꯤꯗ ꯑꯩꯒꯤ ꯃꯤ ꯀꯌꯥꯝ ꯂꯩꯒꯦꯁꯦ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯅ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯉꯥꯛꯇ ꯑꯣꯏꯕꯅꯀꯣ ꯑꯉꯥꯡꯁꯤꯅ ꯐꯩꯒꯥꯛ ꯐꯩꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯃꯛꯇ ꯃꯦꯝ ꯍꯥꯏꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯑꯃ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯑꯦꯗ꯭ꯔꯦꯁ ꯄꯤꯔꯛꯑꯣꯅ ꯃꯣꯏ 5 ꯇꯔꯨꯛ ꯆꯠꯂꯨꯒꯦ ꯑꯩꯅ ꯀꯩꯗꯧꯗꯣꯏꯅꯣ ꯄꯥꯁ ꯍꯥꯏꯗꯤ ꯂꯣꯏꯈ꯭ꯔꯦꯗꯅꯀꯣ ꯏꯔꯥꯡꯗꯣ ꯇꯞꯊꯕꯅ ꯐꯩꯗꯅ ꯀꯩꯗꯧꯅꯤ ꯃꯥꯁꯨ ꯁꯣꯔꯤ ꯍꯥꯏꯖꯔꯦꯗꯅ ꯐꯣꯟ ꯇꯧꯔꯒ ꯃꯥ ꯁꯣꯔꯤ ꯍꯥꯏꯖꯈ꯭ꯔꯦ ꯂꯥꯜꯂꯦ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯅꯦ ꯀꯩꯗꯧꯗꯣꯏꯅꯣ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯈꯜ ꯈꯟꯊꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕ ꯑꯩꯈꯣꯏꯁꯨ ꯃꯤꯔꯝꯗ ꯂꯩꯔꯤꯁꯦ ꯆꯦꯛꯁꯤꯟꯅꯤꯡꯉꯤ ꯂꯩꯁꯥꯏꯉꯩꯗꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃ ꯆꯠꯊꯣꯛꯄꯗ ꯏꯊꯟꯗꯁꯨ ꯆꯠꯇꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯃꯤꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯑꯗꯣ ꯃꯣꯏꯁꯤ ꯃꯤꯗꯤ ꯌꯥꯝ ꯐꯩꯌꯦꯀꯣ ꯐꯖꯅ ꯈꯟ ꯃꯤ ꯌꯥꯝ ꯐꯩ ꯑꯗꯣ ꯐꯩ ꯍꯥꯏꯁꯦ ꯑꯐꯕ ꯃꯌꯥꯝꯃꯛꯇꯁꯨ ꯑꯗꯨꯝ ꯐꯠꯇꯕ ꯑꯗꯨꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯅꯥꯔꯝ ꯁꯤꯡꯕ ꯆꯍꯤ 10 ꯍꯦꯜꯂꯦ ꯁꯤ ꯂꯩꯔꯛꯏꯁꯦ ꯑꯗꯨꯅ ꯆꯍꯤ 10 ꯍꯦꯜꯂꯛꯑꯕꯅꯤ ꯑꯩꯁꯨ ꯁꯤꯗ ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯑꯣꯏꯕ ꯃꯤ ꯊꯝꯗ ꯌꯥꯗꯦꯕ ꯁꯞꯄꯣꯔꯠꯇꯤꯡꯒꯤ ꯂꯩꯅ ꯑꯗꯣ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯃꯌꯥꯝꯅꯒꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯅ ꯑꯩ ꯀꯩꯝꯇ ꯊꯝꯗꯦ ꯁꯥꯔꯦ ꯃꯌꯥꯝꯁꯦ ꯌꯥꯝ ꯁꯥꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯊꯕꯛ ꯌꯥꯝ ꯋꯥꯠꯂꯦ ꯆꯥ ꯂꯣꯏꯔ ꯆꯥ ꯑꯝꯇ ꯊꯛꯈꯤꯒꯦ ꯃꯌꯥꯝ ꯑꯩꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯄꯤꯒ ꯇꯥꯒꯦ ꯇꯧꯋꯦ ꯑꯁꯤꯕꯗ ꯃꯥꯟꯖꯩ ꯑꯁꯤꯕ ꯈꯛꯇ ꯃꯥꯟꯖꯩ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯀꯦꯁꯇꯣ ꯅꯝꯁꯤꯜꯂꯝ ꯂꯣꯏꯁꯟꯈꯤꯗ꯭ꯔꯣꯕꯅꯦ ꯀꯩꯝꯇ ꯇꯧꯕꯤꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯣ ꯀꯩꯝꯇ ꯇꯧꯕꯤꯔꯣ ꯀꯦꯁꯇꯨꯅ ꯃꯤꯔꯝꯗ ꯑꯣꯏꯁꯜꯂꯝꯅꯕ ꯀꯦꯁꯇꯨꯅ ꯅꯝꯁꯤꯟꯕꯤꯈ꯭ꯔꯅꯦꯕ ꯂꯥꯁꯇ ꯅꯨꯄꯤ ꯃꯆꯥꯗ ꯑꯔꯥꯟꯕꯒ ꯇꯥꯍꯟꯗꯣꯏꯅꯦ ꯈꯪꯉꯕꯗꯣ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯔꯥꯟꯕ ꯇꯥꯔꯛꯑꯅꯤ ꯁꯤꯔꯛꯑꯅꯤ ꯃꯌꯥꯝꯁꯤꯅ ꯂꯥꯛꯏꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯏꯆꯥ ꯏꯃꯧꯆꯥ ꯒ꯭ꯌꯥꯟ ꯇꯥꯁꯤꯀꯣ ꯏꯆꯦꯅ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯒ꯭ꯌꯥꯟ ꯇꯥꯁꯤ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯁꯤ ꯃꯤꯔꯝꯗ ꯂꯩꯕ ꯃꯇꯝꯁꯦ ꯍꯩꯅ ꯁꯤꯡꯅ ꯆꯠꯄ ꯑꯃ ꯃꯔꯥꯛꯇ ꯅꯥꯊꯟꯗ ꯆꯠꯇꯕ ꯀꯣ ꯌꯥꯏꯐꯔꯦ ꯑꯣꯛ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯑꯗꯩꯗꯤ ꯌꯦꯟ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯩꯊꯔꯦꯀꯣ ꯌꯦꯟꯅ ꯑꯩ ꯅꯨꯄꯥꯒꯤ ꯑꯣꯛꯁꯤꯅ ꯑꯩꯒꯤ ꯆꯥꯝꯊꯣꯛꯈꯤꯒꯦ ꯑꯝꯇ ꯃꯌꯥꯝꯀꯣ ꯌꯦꯟ ꯁꯦꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯣꯛ ꯑꯩꯅ ꯁꯦꯝꯖꯕ ꯂꯣꯏꯔꯦ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯇꯅꯤꯀꯣ ꯃꯌꯥꯝꯀꯣ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯗꯔꯒꯦ ꯑꯩꯅ ꯊꯣꯡꯗꯣꯏ ꯅꯠꯇꯦ ꯑꯩ ꯅꯨꯄꯥ ꯊꯣꯡꯕꯤꯔꯅꯤ ꯍꯥꯏꯗꯤ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯊꯣꯡꯕ ꯆꯥꯕꯁꯨ ꯌꯥꯗꯦ ꯍꯥꯎꯈꯤꯗ꯭ꯔꯦꯕ ꯈꯪꯉꯕ ꯃꯥꯅ ꯊꯣꯡꯕꯤꯔꯒꯦ ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯒ ꯊꯛꯈꯤꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯍꯥꯟꯅ
Wow, ma'am, how is that trigger? Ma'am, ay ok thong ba si Lloyd doon ma'am? How to naman eh? Pwede, ngasing ok thong ba doon ma'am? Ito yun, ito. Wow, sa trigger. Ito tabi ho, ay ho. Puro may po ho, kay ho. Bye-bye. Yaifare, yaifare.